ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯂꯣꯜ ꯃꯌꯦꯛ ꯄꯨꯛꯅꯤꯡ ꯁꯤꯖꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯂꯣꯜ ꯃꯌꯦꯛ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯔꯥꯎꯅ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯇꯝꯕꯤꯕ ꯉꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯗꯤ ꯂꯨꯞꯁꯤꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. At first, I respect to all the peoples who teach Meitei Mayek and Manipuri language to other peoples of other organizations with sympathy. Asi nenajagadoriba lesson asigi topic asi Manipuri lolgi oiba haibadi Manipuri lolgi khonthoki matangda phonim sing ase kamatau karam tawdana karamba maungda semi habigi matangda nenajagadani channel asigi mamingna Manipur language feature ayaki mamingna ayaki imingna ngangkham premeso adudi hauji mathang nainarasi boil phonim gi matangda ni sine najagadabasi hana mamangda nainajakhiba adugi makha tarpani hana mamangda nainajakhibadi 188 MLP PP13 1st October da nainajakhiba adugi makha tarpani ahanbada ikhoina phonim haibasi karino haibasi mayek sengna hana khambam thoi samna haibada sida yembi sida khon khujing haibsi phonim ni adi kano inung iye khon khujing boil phonim masigi matangda nainajagadabani khon khujing phonim ji wahan tho khenaba tapa ngamba Manipuri gi khwaidagi pikpa khonthok macheni aduna phonim haibasi karino haibma tamda wahan thok piba ngamba khon khujing gi khwaidagi pikpa machet aduni adi makha tarpo oina mathang nainarasi adi Sida yembiyo sida 188 MLP PP13 sinatu 1st October 2002 sidai aduna hoji akhon hoji nainajagadabasi boil phonim adi mayeki khon khujing boil phonim asi karam ba maungda khaidoi amsum karamna semi haibada matang sum haijarake ahanbada kanglai mayeki ayang arum hapriba khon khujing phonim ede ahanbada arum ayang naidingaida leiba phonim singado boil phonim singado kari no haibadi somda leibasina arum ayang hapu matungda boil phonim khon khujing ado inung yeki khon khujing do kari no haibadu somda taibasini aduna ayang arum khaidok tabida oiba targadi arumba yaudana khon khujing ase manga lei aduga ayang arum khaido kanda arumba hapsala kanda inung yeki khol khujing ase adi inung yeki boil phonim ase puna nipan sui adudi yengbi sida hanbada a i u e o haiba sing ase boil phonim ni inung yek khon khujing ni hanbida a ne u ne e ni sida hum lere i haba o haba ma ani lere punna manga sure sida habiba yenak amasung onapse atiada habiba enak amsu onapsing ase khontok thana ma sembani masibu kari kawi mayek kawi mase phonim oina adum sirinagani tonganba saitak oina lauroi enak amsung onapse adu somda ayang aru hapsela aga a i sida imari sina arumbani sina falling tone sina rising tone oigadaini somna smai tawdana sina rising tone sina falling tone adi sina long tone ni atyada atab hapibje sida atyayana atya ona somda hapibdo aduna smai tawdana sigi arumba sigi blue oina higok oina se utibase makhoi ahum sina karino haiba matamda falling tone oina sijinabani adu tadi falling tone da ani leire somda falling tone da ama leire
ayang bada atyane unne atayana ene si ahum le sidai da I ga O ga anim le punna nipan sui ana falling tone rising tone je hapsalaga sigina rising tone ni sina falling tone ni sina rising tone ni sina falling tone ni aduna rising tone da ahum mari manga falling tone da ani siga 1 ahum punna nipan sui aduna rising tone amasung falling tone je masi haperaga punna nipan sui makada amuk manager ke sidai da inungge khon khujing boil phonin haji kanda masi kari ga kawi habda khaunikpa khon khujing voice phonim har ju kawo ali sida thabombi dagi thorakpa nungsitpu yanungda apanba amatta pidana haidokpa khontho masetpu inungge khon khujing ai boil phonim kawi ana kunungge khon khujing sigi matang sida kon din narkani ado ja hape haramge consonant sida consonant phonim da thabombi dagi thorakpa nungsitpu yanunggi kariuba mafam amada thingba thatpa sabsinba tawdina haidokpa khonthok machet kunungge khon khujing kawi ana kunungge haragana consonant habidini khudamda ko sam lai maramaduna inung ye khon khujing habama kunung ye khon khujing habamaga ani lere adudi inung ye khon khujing habsi karino da thabo midagi tholpa nungsise yanungda karigumba amata pidana khonjen thokna haidokpa aduba ikona kari kawi habada voice phonim kunung ye inung ye khon khujing kawewa ado consonant haragana consonant phonim haragana kunungye khon khujing haiba amana inungye khon khujing amana kunungye khon khujing inungye khon khujing haragana voil phonim aduga kunungye khon khujing haragana consonant phonim haiba consonant phonim gi matang konna nenejage inungye khon khujing gi matangda haibadi atiyada chaitap tap laga semba phonim sing asigi matangdani hojik nainajari base adi sirede yengbyo I marik number 1 gi si the I marik si kaino falling tone ni of I haiba mai sigi falling tone English ta I ga manare sina I marik sina mathakta phaina line ma sing I sigi mathakta English ta mathakna number 2 da unda mathakta mari hap kanda falling tone ore of adi English ta ire adamasi falling tone de mathakta phaina line ama singe sigina adama sangdamu I mari habama mari habama si represented vowel moja alphabet wena sigineba mari silo foeba alphabet wena puna sinege si yawda smai tawdina ina talum ha targadi misa double iga manare masi secondary symbol saitap ni adana siju falling tone sin secondary symbol weba mathakijina represented vowel ni aduna represented vowel sing asiga secondary symbol asiga canary bisi kaino hamatamda represented vowel na alphabet oina sinaba aduga secondary symbol oibana saitap oina sizinaba haitare adudi ai hoji nainajigi pa inung ye khon khujing haibadi vowel phonem sing asigi khuram sing se masi amutang mathang bijage Sida yengbiyo sida inung ye khon khujing sing asigi masigi khudam sing ase ai mathang bijarage adudi hauji sida piriba sida angtang yengbiyo continuously hauji do part 3 ni 188 MLP P13 sigi matang sida ni hauji nainaga daru sa hangi makha duni adudi ai hauji mathang sida nainajara ke
ꯑꯍꯥꯟꯕꯗ ꯁꯤꯗ 1 2 3 4 5 6 7 8 ꯁꯤꯗꯩꯗ ꯚꯣꯋꯦꯜ ꯐꯣꯅꯤꯝꯁꯤꯗ ꯁꯤꯗ ꯑꯇꯤꯌꯥ ꯂꯩꯔꯦ ꯁꯤꯅ ꯑꯇꯤꯌꯥ ꯑꯇꯞ ꯏ ꯃꯔꯤ ꯎꯟ ꯃꯔꯤ ꯑꯇꯤꯌꯥ ꯑꯦꯅꯞ ꯑꯦ ꯑꯇꯤꯌꯥ ꯑꯣꯅꯞ ꯑꯣ ꯑꯗꯨ ꯁꯤꯗꯩꯗ ꯑꯍꯥꯟꯕꯒꯤꯁꯦ ꯑꯇꯤꯌꯥꯁꯤꯅ ꯑꯃ ꯍꯥꯏꯔꯦ ꯑꯃꯁꯤ ꯏꯪꯂꯤꯁꯇ ꯈꯣꯟꯊꯣꯛꯇ ꯄ꯭ꯔꯣꯅꯟꯁꯤꯌꯦꯁꯟꯗ ꯑꯃ ꯁꯨꯃꯥꯏꯅ ꯏꯔꯦ ꯋꯥꯟ ꯍꯥꯏꯕ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯑꯗ ꯑꯇꯤꯌꯥ ꯑꯇꯞ ꯍꯥꯞꯄ sida long ton sida ida magi example se mai ano haiba aduga mai gi pabgi mongna ano aina pare spectacle sare sida le adi masangda ima haiba matamda sigi boil se ima haire english ta ima aina sumaina pare mathakta phaina lainam singe mathangda mathangda I da mari ama hape sina falling toni ising haiba matamda ising hai sina water hai mathangda leire unda una hai sina unani sina leaf ugi manasingdo leaf of the trees mathangda unda mari ama si falling toni uchi hai sina uchi ni falling toni red or mouse hai aduga atyada yenap tape sina eknaba hai eknaba di english la enemy hai atyada onap tape o hai sina a okay o haibani conventionally masi kari oina sizinage haiba tamda okay o english ta pick haiga sizinare sumai tawdana magi khudam sing ase arum ayange matungna loina mak lei haiba tare mite londi manipuri londi hanazu haija khre arum ayang naiba lolni aduna arum ayang naiba lon sing ase phajana mapung phaba mayek sinaduna aikoina represent tawgadabani mahu sinbam thoi haina hajaningi ade masangda amu sidam yengbyo I mariksi mathakta ai mathakta phaina lainam chingjala si falling tone of I falling tone ni pabna I mari sida I mari ana pare masangda amu samda mathakta mari hapchala di ss ka manare s se samjina s ka manare mari ama hapchala gana ss ka manare ade masangda sidida pabna sam mari ana pare unda mari ama hapchala ga mathakta phaina lainam chingi sina falling tone of ungi falling tone sina anasina phaina line ama chinge sidana phaina line chingre falling tone dana phaina line nam chinge smai tawdana atya atap atya ena atya ona I mari un mari se mai ki mai hanuju kawi adi sida yauriba hapsaliba mai sing ase ana mai ki mai ana kawre mathangta mu mai khaidokpada atya dagi atap ena ona tongana hamloi mai khaidokpada I undagi mathakta hapliba ma haibadi dot adi bindu ase yauna alphabet ki mahutta sizinaba khudamni asumna atyada atap o onap haplaga semba atya atap atya ena atya onap sing ase alphabet ni mathang alphabet oina sizinabani phoneme amani ada lt habna long tone habani ft habana falling tone habani sumai tawdana mitei meki inung yet phoneme sing ase takjaba hadi mafang handa nainaba lojare channel asigi mamingna manipur language pisa aki imingna ngangkham premeso kanaguma akhang hai awat apa yauragale habiro ai harauna loksin jagani channel asigi mamingna mukan hajage manipur language pisa aki imingna ngangkham premeso mai kutakpiriba unama na nong pagaloina awat apa aina taksabisida awat apa yaw matamda habirau aya harauna laujagani lol me pu tambiriba nungsijaraba iricha sing atopa luk kayabu kragi mioi singbu nungsina tambiriba singbu ayangna ikai khunnabaga loinana ko nona khurumjari mathangi channel upload tabu matamda maya amu hana unarasi ayaki imi ngakam premeso